ꯁ꯭ꯂꯠꯁꯦ ꯂꯩꯔꯦ ꯍꯦꯜꯂꯣ ꯂꯥꯎꯁꯤꯡꯉꯦ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯃꯌꯥꯝꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯁꯦꯀꯣ ꯑꯩꯅ ꯉꯔꯥꯡ ꯊꯥꯡꯒꯠꯈꯤꯕ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣꯗꯨꯒꯤ ꯀꯩꯅꯣꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯨꯛꯕꯥꯡ ꯇꯧꯒꯗꯕ ꯅꯨꯃꯤꯠꯇꯨꯒꯤ ꯃꯥꯔꯀꯦꯇꯤꯡ ꯇꯧ ꯆꯠꯄꯗꯨꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯆꯠꯇꯒꯤ ꯀꯟꯅ ꯊꯣꯛꯂꯛꯑꯒ ꯂꯝꯕꯤꯗ ꯒꯥꯔꯤ ꯉꯥꯏꯔꯦꯕꯀꯣ ꯒꯥꯔꯤ ꯆꯠꯇꯣꯏꯅꯤ ꯈꯣꯡꯅ ꯆꯠꯄ ꯌꯥꯕ ꯂꯝꯕꯤꯕꯨꯗꯤ ꯂꯝꯕꯤꯅꯤ ꯑꯗꯣ ꯒꯥꯔꯤꯅ ꯁꯨꯝ ꯆꯠꯂꯅꯤ ꯉꯟꯅ ꯍꯜꯂꯛꯅꯕ ꯍꯥꯏꯅꯀꯣ ꯑꯩꯒꯁꯦ ꯀꯩꯝ ꯈꯦꯠꯅꯔꯛꯇꯦ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ नुपाने लेथोरते तो ये गाय भी को तो कहीं नहीं आप लोग कहाँ जाने वाले हैं? आप लोग कैम जाओगे कि नहीं वो बता दो ना जाऊंगा हाँ हाँ से अना हायुरे हाब्रा हाइदि नोइदो मुक्ता अखोइना अनि थादोक्तोइनेना हायबा मासम तोगिसला कुमाई फोन दौरे हजे जेन लबुमदा अच्छा मुझे तो मगरो को माल सेक्शन जी किलो 150 हाँ क्या 1 किलो 150 एकदम हाइदी चमचम है क्या होइनी अदुई ताजे कतो किलो कितना है 150 करके रखिए भैया क्या आपसे हमेशा रहते हैं आप हाँ आपका रेगुलर कस्टमर है हम लोग विंटर में वो कम का अभी तो देख ना ना ꯑꯗꯨꯏ ꯃꯇꯨꯡꯗ ꯃꯌꯥꯝ ꯖꯦꯟ ꯂꯩꯕ ꯂꯣꯏꯅ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯇ ꯑꯃ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯂꯩꯕ ꯆꯪꯉꯦꯕꯀꯣ ꯖꯦꯟꯒ ꯂꯣꯏꯅ ꯊꯣꯡꯅꯕ ꯃꯔꯣꯏ ꯃꯄꯥꯡ ꯇꯤꯜꯍꯧ ꯇꯣꯃꯦꯇꯣ ꯀꯩꯀꯥ ꯁꯂꯥꯗꯀꯤ ꯄꯣꯠ ꯆꯩꯁꯨ ꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯅꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯤ पिया पिया हुआ कहीं का मिनी मिनी माई हुआ अत्ते मिनी खोई दो सामने चंगे चिकन मु मसाले के काक लो बचंग कोई नहीं दवाई तो जा असली दूध बाजार लोइना हल्ले हजिक ꯑꯗꯨꯏ ꯃꯇꯨꯡꯗ ꯃꯌꯥꯝ ꯐꯤꯒ ꯍꯣꯡꯗꯣꯛꯑꯒ ꯑꯃꯨꯛ ꯈꯥꯡ ꯄꯨꯔꯒ ꯆꯠꯂꯦꯕꯀꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯍꯟꯕꯅꯦꯕ ꯑꯗꯣ ꯑꯃ ꯏꯃꯥꯟꯅꯕꯤꯗꯨꯒꯤ ꯃꯌꯨꯝꯗ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯆꯥꯔꯨꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯅꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯤ फंगते तो लंग नमक ले लो बता रही हम जो कदई बखा कैसे भी हम जो कैसे नो आओ बिस्ना माम चाचारे बिस्ना माम हाब्रो हाबो तो माय का ngando ya ko hajik chana je thong cha ya yang no de si no ba de jo lo che je thong ko de ai ꯑꯗꯨ ꯃꯌꯥꯝ ꯍꯤꯟꯖꯥꯡꯁꯨ ꯃꯨꯜꯂꯦ ꯍꯤꯟꯖꯥꯡꯁꯦ ꯊꯥꯡꯗꯕ ꯌꯥꯔꯅꯦꯕꯀꯣ ꯏꯃꯥꯟꯅꯕꯤꯗꯨꯅ ꯊꯣꯡꯉꯤꯅꯤ ꯑꯗꯨꯒ ꯁꯤꯗꯅ ꯂꯩꯔꯦ ꯁꯂꯥꯗ ꯑꯗꯨꯒ ꯉꯁꯤꯒꯤ ꯁꯂꯥꯗꯁꯤꯅ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯇꯧꯔꯅꯤ ꯕꯗꯥꯝꯒ ꯁꯨꯔꯒ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯏꯃꯥꯟꯅꯕꯤ ꯑꯃꯁꯤꯅ ꯃꯥꯅ ꯍꯥꯏꯕꯀꯣ ꯑꯗꯨꯒꯤ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ चबरा हम दोहा वे मानन चा रहा हमें
ꯀꯥꯈꯠꯂꯒ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯂꯧꯕꯒꯤ ꯁꯦꯝꯃꯒꯦ ꯀꯔꯤꯅꯣ ꯁꯝꯅ ꯍꯨꯟꯗꯣꯏꯁꯤꯕꯣ ꯇꯩꯒꯦ ꯍꯥꯏꯔꯣ ꯁꯤ ꯇꯩꯕꯤꯒꯁꯦ ꯅꯪ ꯇꯩꯕ ꯍꯩꯔꯣꯏꯌꯦ ꯈꯪꯉꯄꯣ ꯁꯦ ꯆꯦꯅ ꯅꯤꯅꯦꯒꯤ ꯁꯨꯝꯆꯤꯠꯁꯤ ꯌꯦꯡꯉꯣ ꯂꯦꯞ ꯁꯨꯝꯆꯤꯠ ꯆꯥꯏ ꯅꯨꯡꯉꯥꯏꯔꯕ ꯁꯨꯝꯆꯤꯠꯅꯤ ꯅꯦꯅꯦ ꯅꯠꯇꯦ ꯕꯣꯕꯣꯡꯒꯤꯁꯦ ꯂꯤꯞꯁꯇꯤꯛ ꯇꯩꯒꯁꯦ ꯂꯤꯞꯁꯇꯤꯛ ꯇꯩꯒ ꯂꯤꯞꯁꯇꯤꯛ ꯇꯩꯒꯁꯦ ꯑꯗꯨ 나커나 깡통하면 헤이 야래 빨리 떼 가져봐 정도 가져봐 손 안간보다 가져봐 ꯑꯗꯨꯝ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯊꯛꯇ ꯆꯥꯛ ꯆꯥꯕꯒꯤ ꯔꯦꯗꯤ ꯇꯧꯕꯒꯤ ꯇꯦꯕꯜ ꯄꯨꯈꯠꯅ ꯀꯥꯈꯠꯂꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯊꯛꯇꯁꯨ ꯀꯦꯃꯦꯔꯥ ꯁꯦꯠꯇꯤꯡꯗꯣ ꯈꯔ ꯁꯦꯝ ꯈꯣꯠ ꯇꯧꯔꯝꯃꯦ ꯑꯗꯨꯒꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯔꯝꯃꯤꯅꯁꯦ ꯀꯔꯤꯒꯤ ꯀꯩꯒꯤ ꯅꯪ ꯇꯧꯅꯤꯡꯗꯦ ꯍꯥꯏꯗꯣ ꯀꯥꯏꯅ ꯇꯧꯔꯤꯔꯣ ꯀꯩꯒꯤ ꯀꯥꯏꯕ ꯆꯠꯈꯔꯦ ꯃꯃꯥ ꯍꯣꯏ ꯁꯦꯝꯃ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯅꯤ ꯀꯩꯅꯣ ꯄꯨꯔꯒ ꯀꯦꯃꯦꯔꯥ ꯃꯃꯥꯡ ꯈꯤꯜꯂꯤꯅ ꯆꯤꯌꯔ ꯄꯨꯔꯒꯅꯦ ꯆꯤꯌꯔ ꯄꯨꯔꯒ ꯂꯥꯛꯅꯤ ꯅꯍꯥꯟꯃꯨꯛꯀꯤ ꯇꯧꯕ ꯁ꯭ꯇꯥꯏꯜꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯅ ꯏꯃꯨꯡꯗ ꯆꯥꯕ꯭ꯔꯥ ꯇꯧꯕꯗꯣ ꯑꯁꯤꯗꯤ ꯄꯨꯟꯅ ꯊꯝꯃꯅꯤꯗꯅ ꯑꯅꯤꯅ ꯄꯨꯟꯅ ꯊꯝꯃꯅꯤꯗꯅ ꯆꯤꯌꯔ ꯄꯨꯔꯒ ꯐꯤꯗ ꯄꯨꯔꯒ ꯑꯗꯨꯝ ꯃꯊꯛꯇ ꯍꯥꯏꯅ ꯊꯥꯡꯒꯠꯂ ꯌꯥꯏ ꯀꯦꯃꯦꯔꯥꯗꯣ ꯐꯤꯗ ꯁꯥ ꯐꯤ ꯈꯛꯇꯪ ꯍꯥꯏꯅ ꯊꯨꯞꯆꯜꯂꯒꯅꯦ ꯂꯥꯛꯄꯁꯦ ꯁ꯭ꯇꯦꯟꯁꯨ ꯄꯨꯔꯛꯇ꯭ꯔꯦ ꯃꯌꯥꯝ ꯁꯤ ꯑꯃꯨꯛ ꯕꯪ ꯇꯧꯗꯣꯏꯅꯤ ꯊꯣꯡꯉꯤꯅꯤ ꯁꯤꯗꯤ ꯁꯤꯒꯅꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔ ꯊꯝꯃꯦꯕ ꯁꯨꯃꯥꯏꯅ ꯁꯤ ꯚꯤꯗꯤꯑꯣ ꯂꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯀꯩꯀꯥ ꯍꯧꯖꯤꯛ ꯆꯥꯕꯒꯤ ꯔꯦꯗꯤ ꯇꯧꯔꯒꯦ ꯁ꯭ꯇꯣꯟ ꯄꯦꯄꯔ ꯁꯤꯖꯔ ꯁꯥꯟꯅꯕꯩꯗꯣ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯅꯤꯡꯉꯤꯉꯣ ꯑꯗꯨꯃꯥꯏꯅ ꯑꯝꯇ ꯁꯥꯟꯅꯅꯤꯡꯉꯤ Swamiji, please. Hana kesana sih tena. Kesana sih. Baik, sini ba. Swamiji, please. Ma'am, se kham se. Urani. O se thau ma se thang thang ta ba. Ang se pai ni ba ma'am. Kang se put toi ni. Jangan lupa. Ini sudah ada haptunya ini aja. Sudah ini sorry. Aku jangan apa. Cara. Chicken lagi. Mama, bukan mata deh. Itu ya, lu cak udah siapa? Memang sudah lagi. Mai kia thong vậy đó mai tiêu bốn lệ. Mày bữa mà thân tự đi bữa best như thế. Mai sao chị em sao làm được? Mà sao cào gì đó Cả mấy gì ô con nè? Sáng giờ khuyên là này em thảo đi ra. Mà mày thôi, nó chỉ có đây không kia đâu con à? Cái đó cái phong mà cả. Chana tagi tau re. Chana.